Israel Gaza war gi matangda S Jaisankar terrorism sawgate adubo Palestine gi solution mathau tai Israel Hamas war hengalagli badugi matangda External Affairs Minister S Jaisankar na terrorism sawgate amasung yaningai oide adubo Palestine gi wathok asigi damak solution amasu mathau tai haikre wapam asi mahagna Senate ki External Affairs and Defense Commission ki Joint Secretary Session Rom da wangang bada phongdokibane Session aduda wangang bada Mr. Jaisankar na haike October 3 ta thokiba thogdok adu terrorism gi achoba thabak amane madugi matung makha tarakpada thogdoksing asi thoglakibane masina lamdam pumba adubu tongan ba maikai amada pukhre adubo soidanamak aroi bada conflict na reason adugi normal adu oiba yaroi masi soidanamak karigumba stability khara karigumba cooperation khara da hanjilakadabani haibase khudingmaki asa oigadabane tongan bahiram singi marakta ikoina balance ama phangba tai maramde masida wahang leite karigumba terrorism gi issue oiraba masung aikhoi pumnamakna terrorism yaroidabane aikhoi lepkhatkadabane adubu mafam aduda Palestine ge wathok amasu lei Palestinian miyam na mayong nariba khudong chadaba sing aduge solution leiba tabani haina Mr. Jaisankar na haike haujik thokliba Middle East crisis asida two state solution adu chetna saugatladuna haujik crisis ase taisinanaba dialogue amasung negotiation sing mathau tai haina mahakna chena phongdokhe two state solution ama leiba tabani haibase aikhoi gi matne karigumba na khoina solution ama phangba tarabade dialogue amasung negotiation gi khuthangda na khoina solution ama phanggadabane na khoina conflict amasung terrorism gi khuthangda solution ama phangba ngamloi maramaduna aikhoi na madu saugat patabane haujiki phiba masigi matangda de humanitarian law soidanamak ikai khumnagadabani haibase aikhoi na thajai chayen aba masung aruba phiba mamada achumba khalladu phangdaba asingba nate haina mahakna makha takhe Indiana matam pumnamakta Israel ga santi oina nakan da leiba sovereign independent amasung visible oiba Palestine state ama saugatle Indiana matam pumnamakta Israel ga santi oina nakan secure amasung recognized border singi manungda sovereign independent Palestine state ama leiba do lingkhat pagi maikai da direct negotiation hauba Indiana matam pumnamakta saugatle madugi phiba madu chap manna adumak lei haina October 3 attack sing matung MEA wangangloi Arindam Baksina haike Hamas ki terror attack sing condemn taubada ahanba global leader sing adugi manung da Prime Minister Narendra Modi su amani amasung Israel da mapungpana saugat pa phongdokhe October 3 Hamas fighter lising anirom henbana Gaza Strip tage ngamkhai lanthok Israel da changlakhi amasung miyoi lising amaga chamri rom hen hatpa akibage masak fanglaba terror attack ama sathaki amasung hostage oina miyoi chani hena pukhe madugi paukhumda Israel na Hamas terror unit sing da target tawduna akanba laman khumbagi lalama chathaba hauke Gaza gi health ministry gi matungina Israel gi attack sing na Gaza da haujik faubada angang sing na tangkhai hena miyoi lising mapan ga subna hompu ga mathoi hatkre haujik Gaza strip ta miyoi bagi awana gi wathok ama mayok na re haujik ikoi na athingba thamkhraba apikpa lamadugi manungda lakliba tengbang adudage yamna hena pinaba rights group sing na appeal tawrokre Gaza gi miyam gi damakta UN $1 billion 1.2 gi mateng ni khre Gaza strip ta leidiba miyoi million 2.7 lom amasung West Bank ki miyoi lak manga gi mathau tariba sing konanaba chahi asigi loiba phawbada yamdrabada $1 billion 1.2 gi mateng mathau tagani haina ngarang United Nations na thadorok pachero lamana haire Office for the Coordination of Humanitarian Affairs OCHA na October 12 da tawkhiba apil lamada lan aduna sogalaba miyoi million 1.3 rombo mateng pangnaba $1 million chaniga marfudraga marigi tengbang ni khibane matamdudagi haujikna yamna hena fibam soksile haina cherol aduda pankhe Palestinian militant group Hamas na mamangda mukta thokidriba mawongda October 3 Israel da landakibagi laman khumbo oina Israel na Hamas ki mayokta sathiraba offensive ama satharakibadagi Gaza da tengbangi polam sing yahonbada khudong chadaba kaya thoktuna laklebane Israeli troops sing na Gaza city question khre Anthony Blinken na lan matam khara lepna bataksilaga nei Gaza gi lan tengbangi polam sing awaba nanglaba Gaza gi miyam da yahonbagi thabak leptuna lakhibado makata na sathanaba amade
lan matam khara lepnanaba taksinnabagidamak US Secretary of State Anthony Blinken ngarang tiel abibta thungkhre.